LAKKADOURIBA ANOUBA SHENBA CHAHIDA Leibak Asigi Capital Expenditure Outlay Chada 13.1 Hengattuna LUPA Crore Lakh 13 Lishing 13 Chamaga 13 Oiragani HAINA Union Finance Minister NIRMALA SITHARAMAN LAOTHOKHRE Wafam Singarang dagi Haukiba Parliament ki budget session da Union Finance Minister NIRMALA SITHARAMAN ngasi interim Union budget 2024-2025 table tawbuga mari leinana lauthokhibani interim Union budget 2023-2024 table tawba duga mari leinana Union Finance Minister NIRMALA SITHARAMAN hai Hengattuna budget ki senfam asi Leibak Asigi GDP gi Chada 3.3 oigani haukiba chahi mari asi da leftana capital expenditure outlay Hengattuna basina Leibak Asigi settlement da angak pafangna chawkhat hanbada natana tongan bathabak kaya su pibangam lei Leibak Asigi tongan ba street sing da chahi yankhai interest asi free loan on capital expenditure outlay oina thamba adu LAKKADOURIBA SHENBA CHAHI asi da sumakha na chathaki gani LAKKADOURIBA SHENBA CHAHI asi da loan pinaba ki tamak punna LUPA Crore Lakh Lishing kuntra gi outlay tawduna thamlei nakalamrom da SHENBA CHAHI English ngani kunga mathoi kungani thoi gi budget speech tu yaukiba fiscal consolidation gi matugina Lishing ngani kunga manga kunga taruk fawbuda fiscal deficit asi Chada Mari Dasmik manga ki makhada thamna SHENBA CHAHI Lishing ngani kunga mari kunga manga ki oina fiscal deficit asi Chada manga dasmik ama oiduna pandam adu naksilaklei Amoromda foreign investment singda pungling thogat poina tongan ba foreign partners singi bilateral investment treaty ki khudik pinana wari sari Leibak Asigi Prime Minister Narendra Modi na lairaba nupi naha amasung longmi singi yaifa thorangda akhana ba meeting thamduna chokha thorangi thabak sing paikhali komjaing lesing ani nifuga taret fawbi manung da Leibak asi Viksit Bharat oyanana ba pandam thamle loinara tongan ba Lenga ki scheme kayana masing yamna ba Leibak Asigi miyamda kana ba pikiba singi matang da su Union Finance Minister NIRMALA SITHARAMAN makhatana singthaki